Sajiwa Delda Thamlakiba Myanmar Macha Kuntaret Maramdamda Halankre Leibag asida ain kaina sangchilakpadagi Sajiwagi detention center da phadok oina leirakiba Myanmar Macha Kuntaret ngasi maramdam Myanmar da halanbagi thoram pangthokre asiguma thoram asigi matangda DIPR na thadroba paw man hairibadi Leibag asida ain kaina sangchilakpadagi police na faduna Sajiwa da leiba foreigner detention center da phadok oina mioi kuntaret asi matam sangna leirakibani hairiba mioi sing asigi manungda pikliba angang khakda natana nupi su yauri ngasi khusinabagi thoram adu more da leiba Myanmar amasung India ni gi marakta akhanabo oina leiriba Indo Myanmar friendship bridge mayai mathakta mioi kuntaret adu Myanmar gi army authorities singda khusinakibani khusinaba adu da India gi magai dagi district administration tengnaupa more police Indian immigration official tingdanatana manga suba Assam Rifles ki personnel tingsu puna saruk yaduna khusinakibani hairi Supreme Court ki Judge Daruki ngasi ki khongchat Meitei Judge Singh Churchanpur chatpa yaroi dauri aikhoi gi district ta khongda birakanu hairakiba Churchanpur district bar association gi matakta bar council amasung ambana action lauroidra May 2012 dagi Manipur da tamthiraba lan chatharakpadagi lan asigi manung chana thokiba thawdo wathok kaya amasung thawdok sing asina maram oireduna misam lising hompurom relief camp sing da sangda phomlauduna leirakpa yauna lan asigi mari leinaba wakat kaya file tawrakpadagi letuna wayal chatharakliba Supreme Court of India na relief camp ta leiriba mioi singi phibam yangchinduna award apal leihandanabagi damak Justice Gita Mittal na lusingba inquiry committee ama phawa senduna mathau pangthok halakpagi mathakta leibag asigi khwaidagi wanglaba wild sang asigi senior post judge BR Gabaina Luchingba Just Tarukna Ahanba Oina Hayang Manipur Lakadauri Apex Court asigi Just Tarukna State asida Lakna Churchanpur HAN-HANKHRE Chananaba Taurang Taurakpada Just Taruki Manungda Yauriba Justice Nomai Kapam Kotisorbu Meitei Puruki Mioi ni Hairaduna Churchanpur District Bar Association na Aikogi District da Khongda Birakanu Haina Wafam Phongdokpa Chirol ama thorakiba asigi mayokta Bar Council of Manipur amasung All Manipur Bar Association na Churchanpur District Bar Association gi matakta laukhatpam thokpa action amata laukhat loidra haibagi maikai kayadagi hangnaragle Manipur gi tamthiraba lana si thorakpadagi sing amasung tangi tainapamda leiba mafam singbu state asigi central force singi maikai dagi buffer zone haiba maming sing thonduna sing amasung tangi mioi sing changna thokna yahalaktabagi manungda maruina Churchanpur tengnopal amadi Kangpopi district ka tainaba mafam singda akanba section thorang sing laukhalakibani hairiba district ahum siga tainaba mafam sing lansinduna lan chongnaragliba furup anige mioi sing chathok dasin tawbada athingba thamlakibani adumoinamak hayeng amuk Imphal airport ta thunglagadaba Supreme Court of India gi Justice BR Gabaina Lusingba Just Taruki teamna hek thungbaga panthadana Churchanpur district da chatuna district adugi mini secretariat ta leiba multiple holdagi ayupung 10:40 tarakpadagi hauraduna virtual mortal legal services camping medical camping amasung legal and clinic sing hangdokpaga loinana Churchanpur da sanbamna mandapta hangba relief camp da sangdapam Lauragliba mioi singa hakthengnana unaduna wari watai sanabaga loinana makoida tengbang polam things kuchinagadawri saruk yagadaba jasingi manungda Meitei community ki jasingchu yawi haina phongdorpaga loina wafam asida miyamna chamamna ba popiganu hairaduna Churchanpur District Bar Association gi maikei dagidi district judiciary na miyangi aningba pa masing khangi amasung miyangi damakta lepli haiba wafam tu phongdorki maramasina Meitei community da yawba jasing peace amasung public Order gi damak yengbiduna program da makoi gi maming sing yarwa phawbada aikoi gi district ta khongda birakanu haiba wafam tu phongdorki numidang helicopter paibagi mipainakre ngasi nungthildagi hauraduna numidang pung 9 helakpa phawbada kangladagi paikhalakpa helicopter singna Imphal airport ki mathak landuna khapang na paithok paisin torokpa uba amasung paibagi makol taba singna kari karamba thawdo thoklabage amasung thoklakadagi haiduna mipainaba poknakre Numidang phawbada Imphal amasung Churchanpur gi mafam singda helicopter paibagi makol tabani hairi thawdo asigi matangda paw chesina airport da deploy tawriba police personnel singda hanglubadadi airport asida night landing tawnabagi damak trial tawduna paithok paisin tawbani haina khumnaki Nagagi political issue India lengang na maram oiraga thintahanbani NSCN-IM Nagagi political issue India lengang na maram oiraga thintahanbani haina NSCN-IM gi chairman Q tukuna phongdokre wafam asingasi Nagaland gi Hebron na pangthokiba 96 suba Naga Republic Day celebration thauramda akhanaba mitunglen oikiba NSCN-IM gi chairman na phongdokibani mahangna makha taraduna hai Nagagi political issue asi India lenga ki khuta lei
Hojik chathariba Nagagi political issue asi matam changna lawi haina miyamna ngangnariba asi NSCN-IM gi mathakta marang chipam thokte. Nagagi political issue tindhanbagi maram India lengangna maram oiraga tindhanbani. Sahi kuntaret helaglaba India amasung NSCN-IM gi marakta chathariba political dialogue asida India lengaki maikai Naga singe marakta divisive politics tawduna Naga miyangi marakta nakpak tanahan bagi thawong su leptana India lengang na chathari haina su mahangna India lenga pu maral sikhi. Masi mayek laraba khudam ama oina Naga National Political Party bu India lengang na NSCN-IM gi mayok ta leinana ba atamna na khusil tarang tawduna silli haina su mahangna phongdokhi. Loinana NNPD ga India lenga ka chathari ba wari sanaba aduda NNPG gi maikai dagi Indo-Naga political conflicts asigi matangda thoidokpa mami taba ude haina su NNPG da nungaitaba phongdokhi. Jack against the missing of Luangte Mukesh ka ngasi speaker Thoksom Saityabrata mahaki resident da unaduna rescue tawnaba honabada laukhatpa yaba thabak tawram singi matangda khanakre hairi. Loinana Jack ki maikai dagisu thiba khangdriba Mukesh ki la langjin tang kulhumdoi fawgi manungda puthokpidaba taragadi makhal makha kayagi khongjang changsilagani hairi. Sisipurda relief camp ta leibi sahi mapan ngai dibi nupi masa ama hatok piramagi matangda Jomi gi Mother Association na candlelight thanduna yaningda phongdokre hairi. Arambai tengol gi lusing purel korongar makumanda ge de lokachage isan ise sing na koi ina kaira khunba masa masu sing na ngau balang bagi matau tanganu mi gi di putharasu singhat pinaba lei tuhat pasu ngamloi nangidi singhat pinaba leiroi hena dum nensin birakani miyangi karim na pham oigani. Jalna shirak liba maral yumpham yaudabani MLA Asabudin Jiribam apunba lup jal gi media cell na ngarang thadorokpa chirol amada Jiribam Kendra gi MLA yauna mioi ahumda shirak kiba maral ching adu yumpham yaudaba wafamni jal gi mathakda matik chab action lokhat pinaba Manipur police ki DGP da chirol thaduna takshin kre haina Jiribam Kendra gi MLA Asabudin phongdoragli wafam asing ase numidang wairam babu parada leiba MLA gi quarter da pangthokpa pawgi mifam amada phongdokladuna makhata na hai Jiribam apunba lupna Jiribangi MLA masamangna kuki ga manaraga khulai piba yauna Jiribam da leiriba mitai singbu takthoknaba honabada chenare haiba wafam social media da viral oirakpa amadi pause singda yaurakpa thengnare masi yumpham yaudaba aranba wafamni masida thunatana mahaki mathakta tongan ba church kaya toksinduna mamangda su ikaiba nanghannaba honarapagi thodok leikre adubu mahakti Jiribam Kendra gi leiriba miyangi damakda kanglu puruk khaidana thabak tawduna lagli handak thokliba wathok asi kanaguma miye kharana mahagi political career da mingchat thinaba masagi personal interest ta tawrakpa thabak mali masigumba mathong chadaba aranba wafam sandorakpa asti matungda tawdanaba wafam phongdokpaga loinana jalgi mathakta Manipur police ki DGP da wakat cherol ama pisinkre DGP ki maike dagi su midyeng changduna thabak paikhalakani haibagi thajaba lei. Mahangna makhata na hai jalgi chirol aduda kanaguma miyo ematana khudek piba su ude aduga ngasi jalgi executive body ga tanaramba tawdana thokiba chirol ni jalga mari leinade haina thaduragliba chirol asida su kanaguma amatana khudek pirakpa ude asingma mahagi political career manghanaba yaba thabak sing asi makhata na kanaguma amatana tawbiganu haina su phongduragli nakalama romda jalgi media cell na thadurba chirol amada ngarang jalgi letter hechin aduna Jiribangi MLA Asabudin gi mingsa thiba yaba press release ama Thadurak-tuna viral oihankiba adu Jiribam apunba lup jalgi executive body ga tanaramba lekide maram aduna hairiba chirol adu jalga mari leinade haina Jiribam apunba luki media cell na thadurba chirol amana khangalagli. Masa khangdaba singna tanarakpadagi sensilakpadagi saji ama nambol kabo wakchingi youth singna thengnaduna kanba ngamhore hairi. Churachandpur gi irang pangna loikiroi class 2 khakta tamlibi chahi nauribi angang phawba hatle Waymark Academy da class 2 khakta tamlibi Baby Monday Hekim masak khangdaba khara na halamle Young Wi-Fi Association amadi Jomi Mother Association na condemn tawragli. Nupi angangi mathakta sathaba crime hengalagli ba si mari lenaba singna akanma mideng changu Manipurda nupi amasung angangi mathakta sathaba hingsagi thodok sing hengalagli ba asida mari lenaba authority na akanma mideng changbi yo haina Organization for Indian Women Against Crime Women Against Crimes ki Secretary A Robita na pungning sing silagli Kanchipurda leiba Women Against Crime ki office ngasi paumi singa unabada A Robita na mathagi wapam asi phongdokladuna mahak na hai Corona amadi haudik thokliba lana thina maram oiraga nupida chathaba crime gi sang nemtharuraba matungda
Handak nupi amadi angangda chathaba crime gi sang wangkhalagle relief camp ta mau nahasing masa mathanda sijaba malomda nupi ama pukrida taduna leiramba yauna nupi kaya chingnaningai oiba mawngda leikidraba matungda maral chirapa matamda achumaran kanana chu puthokpa ngamloidabana nupi singda nungaitaba thawong chatharakpa tarabadi mapamda natraga mari leinaba singna pau haibiyu nupa singchu magi nupi gi pamdaba thodok ama thorakpada matam chana nupi adugi mapamda pau pibiyu haina paujelakli Imphal Diri lambi sembidabadagi langjingda miyamna lambi thingkhre matam kuina sembidana laklaba National Highway 37 Imphal Diribam lambi gi Oriental College mapadagi Kaithel Manbi faubagi lambi asi ngasi fauba sembidana lakpana maram oiraga gari thaurakpada upulna udabadagi electric posta thomjinduna mai fangdre haiduna koisangnaraba miyamna langjing asawbada lambi thingduna khongjang changsinkhre khongjang aduda saruk yakhibi langjing asawba maning laikai mera paibigi publicity secretary memchana hai lambi fatabana maram oiraga masing khangdana accident kaya thokre local MLA da lambi asdi koilas thabina ba hairabasu ising khara chairamlaga makhatana sembiraroi hairagadi hanagi fibamda adumak thambiro ngaihak leitana ising chaibagi thabak tawbana di kanaroi lambi asdi koilas thadriba phawba matam kaktana lambi thingkigani haiki